Khongjong Bazaar da leba modern electronics da smartphone gi heavy discount pizari. MI, Poco, Realme, Narzo, OnePlus, Nokia amadi Geophone. Hariba singasi online price tigi taraga discount pizari. Redmi 9A 2GB RAM, 32GB memory da suknatagi lupa lising taruka chanipa. Masih kakanatana. Mapa masih da tonga-tonga mobile singi accessories so pangbigani. Ngasi malengsin biru Khongjong Bazaar da leba modern electronics. Mobile number 8837463302. Amukahna 8837463302. Heavy discount for smartphone. Only 8 modern electronics Khongjong Bazaar. Breaking matung da taram nokshari hauzik tharongi makha sathajarak pada lanthok saringa si RASHI PHAL AMADI matam gi WAPHAM lanthok tungai mangoi na hauz lanthok sari RASHI PHAL Mesh Rasi nachak naral chawkhatpa nasana nai gi lamda pukning nungai ba pairaki lauching chawba numit ni maruma pang na lauthok chathok ningba asawana mangjabadi lei Laisa pakang singi oina nungsibana chanbigani Pris Rasi hanthawal loina draba akhang ahaiga watana raba amadi wayamna ngang draba lam khudingda mai pakani thabaki nungaiba pau dajagani mingchat sendong yamna fangani laisa pakang singi oina ningba thongani Mithun Rasi aningba thabakta sel chawna thadaba yagani anawwa marup mapangi mateng lawba yagani thajadana oijaba fangani yetnaba yaba maramdadi yawrunu laisa pakang singi oina laiba kharadi farani Karkarasi thaba ingkhang da yeng thiba amadi hoya favana muknaba yaba leirabasu achumbana mangoinarabadi mai pakani miyamna yagani wakhal tanadaba leiraroi leisa pakhang singi oina nungsibana chanbigani Singharasi ninghanaganu chawna oija oitak soidana fangani mingchat fangbasu fangani adubu charangna amadi marup mapangna insin balaurabadi pamdaba nangbayai leisa pakhang singi oina haijaba tabigani Kanya Rasi ningba khwaidagi hena thongjaba numini ikaiba nangba yaba leirambasu kokchari amadi haksang su nungairani yetnaramba koksa duna mai pakjaba oirani leisa pakhang singi oina nungshiba fangjai Tularasi ningba thongba lalon itikta sendong yamna fangjaba amadi aningba thabak pangbagi nungaijaba numitni mitop ka wakhal tanadaba lei irang pudabana fagani leisa pakhang singi oina laibak farani Brisik Rasi miyamna yanaba chatpa ithak irang da taw daba amadi napal taw dabana safagadaba numitni arapadagi kanabadi kanagani fangani khalludaba kanaba kharasu fangani leisa pakhang singi oina warongnaba leigani Danu Rasi marumapang kaina danaba asawba fathau hena asa sawrunu Thau pangbada akhang ahaigi wa laudrabadi karisu nattabada ikai nungsiyanaba thaudok nangani leisa pakhang singi oina yakayeng na chatlo Makarasi laibak faba michang khomba yaba afaba anawba wakhal thokpa numitni ningthina kantharaga pangba thabak mai pakani Mingchasu fangani yetnabadi yawrunu Kumbarasi lausingna lengdabalan tansinba yagani nungaiba pau tajagani amadi afaba mafam fangjagani marup mapang amadi miyamgi mateng pamlabadi fangani leisa pakhang singi oina mari fagani Aroibada minarasi ningjaba fangba sendong yamna fangadaba miyamna tengbang ningba numitni adubu anam tanaradi marupka nungainaroi wanom thaunom chekshilu khanagani leisa pakhang singi oina nungshimari fai
Ngasigi matamatang wafam da puduna lakchari mamay punglak ira palak ira khangdabana haibani maitai kabila kini karigumba thabak ama ahan ba haudorakpada khusau thaduna panjau lalaga dhumdam da tauba aduga mamay tarakpadana sumpikshin tasilaktuna shoirom silakpagi phibam da lakpabu ahal lamangi haktaktagi mau anaubigi thabak haiduna khangnarai yumgi mau anaubina taiba wai nungtigi khara khara pikshilai haibadagi wafam se pauthok pirakpani aduga achumba thawongi asengba wafam su oiribani adubo miyamgi oiba afaba masung kanaba thabak singda chatnabi oina taunarakpadagi hainarakliba asida hekta tahanbadi chumde marup oina miyamna khanjaba makhoigi mihut singna lingba lengakna haudoktuna paikhatkiba pangthokkiba thabak thoram singda mau anobigi thabak tahan kiba chumde thabak thoramdu tokthokkiba natragana hongdok hongjin torakpana haktheng nagadaba miyamda hena kanaba pigadaba oirabadi fai adubu hana fanghanlamba kanaba singdudagi mayeng tahalakpadi fatte adum oinamak haibaga tawbaga kumjali singani tara tareta pangthokpa taramathoi shuba State Assembly Mikhal Dugi matungda linglakkiba lengakna haudoktuna pangthokkiba miyamgi numit haujikti district level da oina deputy commissioner amasung police ki SP sing level da oina pangthoklagani hairakle wafam asi me kunga mathoi English sing ani kungani thoida Imphal gi ahanba Manipur Rifles ki bank holda lengakna state sigi thak tasinduna pangthokkiba Prime Minister oiramba Rajiv Gandhi bu suicide bomber amana bomb pokai handuna hatkiba thaudok numitta pangthorakliba anti terrorism day gi thauramda athoiba mithunglen oikiba Chief Minister N Birena phongdokkibani Chief Minister na state function amada lauthokriba wafam adu official oiba wafam ni haiduna laugani aduga announcement adumakshu lengaki anauba thausil amani makada oiramba shuyai adubu mamangi lengak na hudokkiba miyamgi numitki thoram singdadi Chief Minister masana numittuda lakpa nupi angang sing yauna miyoi kaya na haktheng nakhibani makhoina mayo naba awa anapum namak aningba apamba singal loinana leibaki mapi mapa oiriba Chief Minister da hakthengnana paudam jakhibani tengtha nawoi jakibani Chief Minister nasu miyamgi maikaidagi phongdorakpa wafam sing adubu matung inna lokhatpa yaba thabak sing lokhatkibani miyamgi grievances sing kudakta redress tauba fawba yauke miyamna pamnaki amasung thagatnaki tha khudingi tang 15 da pangthokkiba thauram sing asigi numit ngainaduna Laiki adubo haujik miyamgi thauram asi Chief Minister gi mahutta Deputy Commissioner amasung Police ki SP sing level da pangthok labagi Chief Minister na miyam da pikiba redressal adumak piba fanghanba ngamgadra haibani ngamfam budi thoi maramdi Chief Minister su DC su SP su lengaki oiba thaupuba ngaktani makoi pumnamak leibak miyamgi damak leiribani adubudi oiraga District amadi Deputy Commissioner amasung SP amada mahakna sifawadi pangthokpa yare haiduna piriba power duga Chief Minister gadi manaba yaroi manasu manade haibadigi wani hoi Chief Minister da address taurak pawakat amasung wafam singbudi SP amasung DC singna laushin babudi yai miyamna redress tauba pamba yaurak lagadi DC amasung SP gi power dagisu lankhet khrabadi makok thongba officer sing dagisu Chief Minister fawbada yawhalakpagi process ama changi ahanbagi miyamgi numit sing dudana khwaidagi makok oiriba Chief Minister da wakallaga mahakna makha thaba mari lainaba official singda hairaga miyamgi aningba apamba sing thabak da onthok hanbani miyamgi aningba apamba sing phongdokpa budi lengaki authority amada hekta phongdokpa kaiba laite wafam wakat adu lengaki nakung yon kraba loire adubu manadaba khenaba sing lakadori badi thabakka onthorak padadi amabu oire honglakliba fibam sidi mau anobigi fibamda poloida mamai punglakpa natte
mamay patlakpani haidaba yarakloi khangdabana haibani maitai kabi lakhini masini ngasi gi pujarak liba matam matam gi wafam